하비요. 하기 이렇게 나죠. 하기 이지까지 너희는 하기 이게 아이나 하는 이게 하기 이게 라이터는 하이비로. 카이노 뭐란 하이비로 하기. 하기 이제 세문에 하이래 보지 카이노다 아니 이 말이다 तुम तब 아디는 तब चलाइते तो कौन सा लेके तो बन चलाइते अरे तुम लगी आगे इसे कहीं ना तुम समझो आगे इसे सेम होगा चुन होगा जो टाइम चाना ताम चाना है भी तो ꯅꯪꯒꯤꯗꯨꯗꯤꯅꯦ ꯅꯣꯛꯅꯤꯡꯉꯤ ꯅꯪꯅ ꯍꯩꯅꯕꯤ ꯁꯦꯝꯗꯣꯛꯄ ꯉꯝꯗꯕꯗꯣ ꯐꯥꯒꯤ ꯍꯥꯏꯁꯤꯗꯤꯅꯦ ꯑꯁꯦꯡꯕꯅꯤ ꯑꯆꯨꯝꯕꯅꯤ ꯅꯪ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯀꯣ ꯅꯪꯅ ꯌꯥꯝꯅ ꯐꯥꯎꯈ꯭ꯔꯕꯁꯨ ꯑꯩꯒ ꯊꯦꯡꯅꯕ ꯀꯥꯟꯗꯗꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯀꯧꯀꯣ